Loya masadu iru lujaraga tholakpada magi phone ado call lai. Loya su paikhalai. Ledina nang luhongdore haiba paw ama taine. Luhongdore. Phare nangi areba thabak ngasi numidang. Ngasigi matung chahi ama ai nangonda yelaoi. Ngasidi Loya wa khara hairai. Kayam luba thabakno. Ai khara farak tagadaba male. Atai khangde. Hajik pung manga horin pung taren muk tabada tagodaba. Masidi truck puban natebo. Adudi kari thabak. Truck puban natradi nang karamba thabak oigani khangdabra. Adugi thabak dudi ai lepe. Matung charoida masina last ni. Sorry lady. Ai tokjarage. Bye do ina hairo. Ma masigumba thabak anya tawhandi nang khangniba natra. Lady, ai nangin nakhong paijare. Ai madugi thabak tu ngamlaroi. Okay. Fare na. Adubu nangi nupida kayam amangwala kani haiba. Mashimadi khangzalo. Thame. Ai kholadi. Nang madumadi dawno. Nupi mage wakhalda. Aibu nukshidrabasu. Mahakalami nakhiba. Telaba mikubaduna. Ai mabu nukshigre. Fare. Ai tawrage. Mafamdo hairo. Lady mafamado haikre. Good luck. Phone ado hek thamnakhibaga Loya makokto paire. Adu chiksinba mafamduda aina karamna. Egi thamoida ihul macha huma hulaklibashi mapum phaba ngamloidoribra. Hera sibu kaidawige. Moina ibu masida thabakse tawhanbani. Moina yingpham thoe. Adubu moigi mukutto ai makogadu pairaga leikre. Masamadusu amuk suru nei. Hawhaningdaba matamda hena hawjilli haibaduni. Yengna una hawjinki. Pungna khajikta ngairakle. Lechilna khara sangabo nganbana nang khaktani sangdabadi. Aiji sangina. Sangi hawjikti. Kaidorige. Patharine. Ekoinishu jelase. Standing de. Pungduna yaraktrabada. Loya Tanuda call tawrai. Tanu, aibu warongnuko. Namu matam chana loba lakwa ngamkidrabasu. Aibu ngakpiyuko. Ngambasu aizage. Nungshina ingna haibadugi onna dainabada kumlai. Lakidabana hena fay. Laano. Mingselda nungna thomdana thugaibagum. Nupa maha kitamoisu thugaiki. Loya momon minok amatamduna. Oijerage. Nangna haiba bumnamak. Hairaga kola du kakre. Faudabra nungaitaba amata nuja mahakta. Loya tek chatpa gari gi katagda. Mifam hongda yenglaga. Masinda susola e. Matik jarabasu ay. Hingningba pharoktaba. Amukso higi loisin kidraba wari. Loisin kini kanjaba. Tamo. Nangmo malim sida leiribra. Leiragadi. Ekoini unaba fanglaroidra. Ai tamogi nauthi. Hiyaini. Aibu thawjanbiyu. Anjarake ko. Aibu ngaibiramuko. Laman watliye. Haugatkre gari so do paiduna thokre. Somda nganba mamit namado kanna chonglai. Kaino aigi michina kanna chonglaklisina. Nganba thintadana lechilda call tawrai. Lechil, nang yumda leibro. Opanga thokanuko. Kaigino nang kaidawrage. Kashim tawde. Adubu nang thokanoba. Nganba mahangna nushijaba lechilda fattaba thokadra khanjabanani. Khalludre mahakin manaw nupagidi amata ngairaba mahaki hiyai. Thaurakpana gari ado construct tawphamla karino khangdaba saba loisindaba building pot ka khinduna lairiba mafam adu yawgadaba watlingai gari ado khamle lumboi tuminna changlai mapana leptuna leiramba mi ado maningdagi chloroform haparu mala duna tektha hali machinda susoli ai mi yamagi damakta kaya hatpadi pamde manunglomda tapna changsinlai maningdagi nongmai fatnamlai thinthada Loya fat leithoklaga mulli aduga nongmai maningduna makok aduda sujidli aduga chloroform thajinkre Loya wakaldadi warabani khalai
ꯂꯦꯗꯤꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯊꯕꯛ ꯁꯤꯟꯅꯔꯛꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯈꯟꯕꯒꯤ ꯋꯥꯅꯤ ꯈꯣꯡꯊꯥꯡꯗꯤ ꯃꯥꯡꯂꯣꯝꯗ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯃꯤꯗꯨꯁꯨ ꯏꯂꯠ ꯂꯠꯂꯤ, ꯂꯩꯔꯝꯕ ꯈꯔ ꯂꯦꯛꯊꯍꯜꯂꯝꯂꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯥꯟꯕ ꯃꯁꯥꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ, ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯐꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯦ꯫ ꯄꯨꯡꯗꯣ 9 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯉꯥꯟꯕꯅ ꯆꯥꯛ ꯇꯣꯛꯂꯖꯥꯠꯂꯥ? ꯐꯣꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩ꯫ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯐꯣꯟꯗꯣ ꯑꯣꯈꯠꯂꯒ ꯑꯕꯦ, ꯀꯩꯅꯣ ꯅꯪꯅ ꯂꯩꯆꯦꯜ ꯑꯃꯨꯛ ꯀꯧꯅꯤ, ꯇꯥꯕ꯭ꯔꯥ ꯑꯃꯨꯛ ꯀꯧꯅꯤ, ꯍꯧꯖꯤꯛꯅ ꯑꯃꯃꯨꯛ꯫ ꯑꯕꯦ, ꯅꯪ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ? ꯂꯩ ꯍꯥꯏꯕ? ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯛꯀꯦ, ꯅꯪ ꯎꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗꯩ ꯅꯪꯅ ꯂꯩꯅꯥ ꯍꯦꯟꯖꯜꯂꯕꯣ? ꯂꯥꯛꯑꯅꯨꯋꯣ, ꯐꯔꯛ ꯇꯥꯔꯅꯤ꯫ ꯑꯗꯨꯗꯤ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ꯫ ꯅꯪ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯔꯕꯣ? ꯃꯗꯨꯒꯤ ꯋꯥꯍꯪꯗꯨꯗꯤ ꯍꯪꯂꯛꯀꯅꯨ, ꯑꯃꯨꯛꯇꯪ ꯀꯧꯔꯛꯑꯣꯕ꯫ ꯂꯩꯆꯤꯜ ꯅꯣꯛꯑꯒ ꯙꯥꯉꯟ, ꯌꯥꯔꯕ? ꯉꯥꯟꯕ ꯋꯥꯈꯜꯗꯣ ꯈꯔ ꯏꯪꯂꯦ꯫ ꯌꯥꯗꯦ, ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯛꯀꯦ, ꯂꯩꯔꯝꯃꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯈ꯭ꯔꯦ꯫ ꯉꯥꯟꯕ ꯂꯩꯆꯤꯜ ꯍꯣꯏ ꯇꯞꯅ ꯂꯥꯛꯅꯕ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯟꯗ ꯄꯜꯂꯒ ꯇꯨꯁꯤꯜꯂꯤ꯫ ꯃꯃꯥ ꯑꯃꯅ ꯈꯥꯝꯕꯒꯨꯝ ꯈꯥꯝꯂꯤꯕꯅꯤ ꯊꯣꯡꯖꯤꯟ ꯃꯍꯥꯛꯅ꯫ ꯊꯣꯛꯈꯤꯕꯅꯤ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ꯫ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯩꯆꯤꯜ ꯍꯣꯏꯗ ꯂꯥꯛꯈ꯭ꯔꯦ꯫ ꯂꯣꯌꯥ ꯀꯥ ꯑꯃ ꯌꯧꯁꯤꯜꯂꯛꯄꯗ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯏ, ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯃꯇꯝ ꯁꯨꯔꯦ, ꯅꯪꯕꯨ ꯍꯥꯠꯄ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤ, ꯑꯣꯟꯊꯣꯔꯛꯑꯣ꯫ ꯅꯣꯛꯇꯨꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯝꯕꯅ ꯃꯁꯛꯇꯨꯗꯤ ꯎꯒꯦ ꯐꯪꯗꯦ꯫ ꯂꯣꯌꯥꯅ ꯁꯤꯔꯝꯗꯥꯏꯗ ꯑꯗꯨ ꯅꯣꯛꯂꯤꯕꯗꯤ ꯀꯩꯒꯤꯅꯣ? ꯀꯩ ꯄꯥꯝꯃꯤ? ꯍꯥꯏꯌꯨꯅꯦ꯫ ꯐꯣꯟꯒꯤ ꯇꯣꯔꯆ ꯑꯗꯨ ꯊꯥꯜꯂꯒ ꯃꯃꯥꯏꯗ ꯊꯥꯟꯖꯤꯟꯖꯩ꯫ ꯂꯣꯌꯥ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ꯫ ꯅꯪ ꯈꯥꯕꯅ, ꯅꯪ ꯑꯩꯈꯣꯏꯕꯨ ꯄꯪꯉꯤ ꯈꯟꯕ꯭ꯔꯥ? ꯅꯪꯅ ꯇꯧꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯈꯪꯂ ꯂꯣꯏꯅ ꯈꯪꯕ꯭ꯔꯥ? ꯏꯟꯁꯄꯦꯛꯇꯔ ꯂꯣꯌꯥ꯫ ꯂꯣꯌꯥ ꯇ꯭ꯔꯤꯒꯔꯗꯣ ꯅꯝꯅꯕ ꯇꯧꯔꯛꯄꯒ ꯃꯅꯤꯡꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯂꯣꯌꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯇꯥꯈ꯭ꯔꯦ ꯂꯩꯃꯥꯏꯗ꯫ ꯂꯦꯞꯂꯝꯕꯗꯩ ꯈꯨꯔꯨ ꯈꯨ ꯀꯨꯟꯈ꯭ꯔꯦ꯫ ꯃꯊꯪ ꯂꯣꯡꯅ ꯇꯥꯔꯛꯏ꯫ ꯉꯥꯟꯕ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯗ ꯀꯟꯅ ꯊꯧꯔꯛꯄ ꯇꯥꯇꯥ ꯑꯃꯒ ꯊꯣꯝꯖꯤꯟꯅꯈꯤ꯫ ꯇꯥꯇꯥ ꯊꯧꯔꯤꯕꯗꯨꯅ ꯂꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯔꯅ ꯈꯔ ꯄꯤꯛꯄꯅ ꯃꯊꯪ ꯃꯅꯥꯎ ꯑꯣꯜꯂꯒ ꯇꯥꯏ꯫ ꯂꯣꯌꯥ ꯉꯥꯟꯕ ꯃꯃꯤꯠꯇ ꯏꯋꯥꯎ ꯋꯥꯎꯅ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯁꯛꯇꯝ ꯎꯖꯔꯛꯏ꯫ ꯇꯥꯔꯛꯏ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ꯫ ꯅꯈꯣꯏ ꯑꯅꯤ ꯐꯖꯅ ꯁꯣꯛꯇꯅꯕ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯣ? ꯅꯅꯥꯎꯅ ꯁꯣꯛꯑꯗꯤ ꯅꯪꯁꯨ ꯁꯣꯛꯑꯦ, ꯅꯪꯅ ꯁꯣꯛꯑꯗꯤ ꯅꯅꯥꯎꯁꯨ ꯁꯣꯛꯑꯦ꯫ ꯅꯈꯣꯏ ꯑꯅꯤꯁꯦ ꯁꯦꯡꯂꯕ ꯏ ꯃꯔꯤꯅꯤ, ꯁꯣꯛꯇꯅꯕ ꯍꯣꯠꯅꯧꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯉꯥꯟꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯇꯥꯇꯥ ꯊꯧꯔꯛꯄ ꯃꯤꯗꯨꯅ ꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯏ꯫ ꯈꯨꯗꯛꯇ ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯇꯥꯇꯥ ꯊꯧꯔꯛꯄ ꯃꯤꯗꯨꯅ ꯉꯥꯟꯕꯒꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯂꯣꯛ ꯑꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯂꯣꯛ ꯊꯅꯝꯗ꯭ꯔꯦ꯫ ꯀꯟꯇꯦꯛꯇ ꯆꯪꯂꯒ ꯏꯃꯥ ꯊꯥꯕꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯍꯦꯂꯣ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯪꯕꯨ ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯨ? ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁꯣꯝꯒꯤ ꯏꯆꯥꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯂꯕ, ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯌꯦ꯫ ꯍꯥ? ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯅꯣ? ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯍꯥꯏꯈ꯭ꯔꯦ꯫ ꯐꯣꯟꯗꯣ ꯅꯥꯀꯟꯗ ꯊꯝꯅꯕ ꯇꯧꯔꯛꯄꯗ ꯀꯣꯜ ꯑꯃꯃꯨꯛ ꯂꯥꯛꯁꯤꯜꯂꯤ꯫ ꯂꯩꯆꯤꯜꯒꯤꯅꯤ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯏꯕꯦꯝꯃ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯂꯩꯆꯤꯜꯅ ꯏꯃꯥ, ꯏꯃꯥ ꯀꯩꯗꯧꯔꯦ? ꯉꯥꯟꯕꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯌꯦ, ꯑꯩ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯍꯩ, ꯏꯃꯥꯁꯨ ꯂꯥꯛꯈꯤꯅꯤ꯫ ꯁꯈꯤ ꯅꯪ ꯏꯃꯨꯡꯁꯦ ꯌꯦꯡꯂꯝꯃꯣ, ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥ, ꯏꯕꯦꯝꯃ, ꯍꯩ ꯇꯅꯨ꯫ ꯂꯨꯄꯥꯅ ꯌꯥꯔꯦ, ꯇꯥꯗ꯭ꯔꯗꯤ ꯆꯠꯅꯕ ꯇꯧꯁꯤ, ꯊꯦꯡꯈ꯭ꯔꯅꯤꯅꯦ꯫ ꯍꯣꯏ ꯍꯣꯏ ꯃꯄꯥꯕꯨꯡ, ꯂꯥꯛꯑꯣ꯫ ꯁꯣꯝꯗꯅ ꯂꯣꯌꯥ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯞꯅ ꯄꯥꯡꯂꯤ꯫ ꯃꯃꯥꯡ ꯑꯗꯨꯗ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯅꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯌꯦꯛ ꯁꯦꯡꯅ ꯎꯗ꯭ꯔꯕꯁꯨ ꯂꯣꯌꯥ ꯃꯤꯗꯣ ꯈꯪꯉꯤ꯫ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯂꯦꯗꯤ꯫ ꯂꯦꯗꯤꯅ ꯅꯪ ꯏꯟꯁꯄꯦꯛꯇꯔꯅꯦ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯕ ꯀꯨꯏꯔꯦ, ꯅꯪ ꯉꯁꯤ ꯑꯔꯣꯏꯕꯅꯤ꯫ ꯂꯣꯌꯥ ꯃꯌꯥ ꯈꯤꯒꯠꯂꯒ ꯂꯦꯗꯤ, ꯍꯤꯡꯂꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯃꯁꯥ ꯑꯗꯨ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯍꯤ ꯍꯤ ꯍꯥꯏꯗꯨꯅꯁꯨ ꯁꯤꯡꯂꯤ꯫ ꯂꯦꯗꯤꯕꯨ ꯀꯔꯤꯒꯤ ꯃꯥꯅ ꯀꯟꯕ ꯄꯥꯝꯂꯤꯕ? ꯍꯤꯡꯅꯤꯡꯂꯗꯤ ꯑꯁꯣꯝꯒꯤ ꯊꯣꯡꯗꯩ ꯆꯠꯈ꯭ꯔꯣ꯫
ꯂꯦꯗꯤꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯐꯥꯎꯕ ꯑꯐꯥꯎ ꯁꯥꯔꯤ꯫ ꯅꯣꯡꯃꯩꯗꯣ ꯅꯝꯃꯤ꯫ ꯈꯥꯕꯅ ꯄ꯭ꯔꯄ꯭ꯔ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯗꯤ, ꯃꯐꯝꯁꯤ ꯄꯨꯂꯤꯁꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯦꯗꯤ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ꯫ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤ꯫ ꯂꯣꯌꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯣꯌꯥꯅ ꯍꯥꯏꯔꯛꯄ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯦꯟꯈꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯗ ꯇꯥꯍꯧꯕ ꯄꯣꯠꯁꯛ ꯑꯗꯨ ꯇꯞꯅ ꯂꯥꯝꯂꯒ ꯄꯥꯏꯁꯤꯟꯈꯤ꯫ ꯂꯣꯌꯥꯁꯨ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯣꯏꯅ ꯌꯧꯔꯛꯂꯤ ꯃꯌꯥꯝ ꯑꯗꯨ꯫ ꯄꯨꯔꯅꯤꯃꯥꯅ ꯅꯪꯂꯥ? ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕꯗꯣ? ꯏꯆꯥꯗꯣ ꯀꯃꯥꯏ ꯇꯧꯔꯒꯦ? ꯏꯆꯦ, ꯊꯧꯗꯣꯛꯁꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ? ꯇꯟꯖꯥꯗꯨꯗ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃꯁꯨ ꯄꯨꯈꯠꯂꯛꯏ꯫ ꯂꯩꯆꯤꯜ ꯔꯤꯅꯥ ꯃꯤꯗꯨ ꯎꯕꯗ ꯂꯣꯌꯥ! ꯃꯅꯤꯡꯗ ꯂꯩꯍꯧꯕ ꯄꯨꯂꯤꯁ ꯑꯃꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯂꯩꯆꯤꯜꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯄꯨꯂꯤꯁ ꯑꯗꯨ ꯈꯔ ꯂꯨꯞꯊꯔꯒ ꯃꯦꯗꯥꯝ, ꯁꯥꯔꯁꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯈꯔ ꯐꯥꯅꯕ ꯍꯟꯗꯛ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯍꯟꯕꯅꯤ꯫ ꯊꯕꯛ ꯑꯃ ꯄꯤꯔꯛꯄ ꯃꯥꯜꯂꯤ꯫ ꯉꯔꯥꯡꯗꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄꯗ ꯁꯥꯔꯗꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯝꯂꯛꯄ ꯋꯥꯔꯤꯅꯤ ꯂꯤꯔꯛꯄꯗꯨ꯫ ꯂꯩꯆꯤꯜ ꯃꯀꯣꯛ ꯄꯥꯏꯔꯦ꯫ ꯃꯄꯥꯅ ꯌꯣꯛꯆꯔꯒꯁꯨ ꯃꯍꯥꯛꯅ ꯃꯅꯥꯎꯒꯨꯝꯅ ꯈꯟꯖꯕꯅꯤ꯫ ꯉꯥꯟꯕꯒꯤꯕꯨ ꯃꯊꯥ ꯁꯥꯒꯗ꯭ꯔꯥ ꯃꯅꯥꯎꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯔꯤꯅꯥꯅ ꯏꯕꯦꯝꯃ, ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪꯕꯨ꯫ ꯉꯥꯟꯕꯒꯤ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯊꯣꯛꯂꯛꯂꯦ꯫ ꯈꯔ ꯍꯦꯟꯅ ꯁꯣꯛꯈꯤꯕꯅ, ꯏꯁꯨ ꯌꯥꯝꯅ ꯊꯣꯛꯈꯤꯕꯅ ꯍꯧꯖꯤꯛ ꯑꯊꯨꯕꯗ ꯏ ꯄꯥꯝꯃꯤ꯫ ꯇꯅꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯅꯨꯅ ꯑꯩꯈꯣꯏ ꯗꯥꯒꯤ ꯏ ꯆꯥꯅꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨ꯫ ꯏ ꯑꯗꯨ ꯇꯦꯁ ꯇꯧꯔꯦ꯫ ꯉꯥꯟꯕꯒꯤꯗꯨ ꯂꯩꯆꯤꯜꯒ ꯆꯥꯅꯔꯝꯂꯦ꯫ ꯂꯩꯆꯤꯜꯅ ꯉꯥꯟꯕꯗ ꯏ ꯄꯤꯔꯦ꯫ ꯗꯣꯛꯇꯔ ꯑꯃꯃꯨꯛ ꯊꯣꯛꯂꯛꯂꯒ ꯂꯣꯌꯥꯒꯤꯁꯨ ꯏ ꯗꯔꯀꯥꯔ ꯑꯣꯏꯔꯦ꯫ ꯂꯩꯆꯤꯜꯅ ꯑꯩꯒꯤꯁꯤ ꯆꯥꯅꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯗꯣꯛꯇꯔꯅ ꯂꯣꯌꯥꯒꯤꯗꯤ ꯑꯣꯅꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯌꯥꯝ ꯐꯔꯦ, ꯑꯩꯈꯣꯏ ꯇꯅꯨꯁꯦ ꯑꯣꯅꯦ, ꯃꯥ ꯄꯤꯖꯔꯅꯤ꯫ ꯗꯣꯛꯇꯔꯗꯣ ꯇꯅꯨꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯥꯝ ꯊꯨꯅ ꯁꯣꯝꯗ ꯆꯪꯕꯤꯔꯛꯑꯣ꯫ ꯇꯅꯨ ꯆꯪꯈ꯭ꯔꯦ꯫ ꯇꯅꯨꯒꯤ ꯏꯗꯨ ꯂꯣꯌꯥꯗ ꯄꯤꯈ꯭ꯔꯦ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯤ ꯂꯩꯕꯤꯕ ꯇꯥꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯈꯜ ꯂꯥꯛꯅꯔꯅꯤ꯫ ꯄꯨꯡ ꯑꯗꯨ 12:30 ꯇꯥꯔꯕꯅꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯊꯣꯏꯕꯤ, ꯅꯪ ꯍꯜꯂꯣꯗꯅ, ꯅꯄꯥ ꯏꯕꯥꯅꯤ ꯂꯦꯛꯍꯧꯔꯒꯦ꯫ ꯑꯩ ꯇꯥꯃꯣꯗꯨ ꯎꯅꯤꯡꯉꯤ꯫ ꯊꯦꯡꯂꯅꯤꯅꯦꯍꯦ, ꯍꯧꯖꯤꯛꯁꯨ ꯊꯦꯡꯂꯦ꯫ ꯂꯨꯄꯥꯅ ꯂꯥꯛꯑꯣ ꯍꯜꯂꯁꯤ꯫ ꯔꯤꯅꯥꯅ ꯃꯧ ꯍꯜꯂꯣ, ꯃꯣꯏ ꯒ꯭ꯌꯥꯟ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ꯫ ꯇꯅꯨꯅ ꯍꯣꯏ ꯏꯃꯥ꯫ ꯂꯨꯄꯥꯒ ꯇꯅꯨꯒꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ? ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨ ꯌꯥꯗ꯭ꯔꯣ? ꯀꯔꯤ ꯀꯥꯟꯗꯕꯗ ꯄꯩꯁꯥ ꯇꯤꯡꯍꯜꯂꯤꯅꯣ? ꯔꯤꯅꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯅ ꯆꯠꯆꯕꯅꯤ꯫ ꯀꯩꯁꯨ ꯌꯥꯝꯅ ꯁꯣꯛꯇ꯭ꯔꯦ, ꯊꯝꯕꯤꯔꯣ ꯃꯣꯏ ꯄꯥꯕꯨꯡ꯫ ꯃꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯔꯛꯄꯅꯤ꯫ ꯃꯅꯤꯅ ꯅꯣꯏ ꯊꯣꯛꯇꯧꯔꯣ ꯍꯥꯏꯔꯒ ꯊꯣꯛ ꯀꯛꯈꯤ꯫ ꯂꯩꯆꯤꯜꯅ ꯏꯃꯥ ꯍꯜꯂꯣꯗꯅ꯫ ꯏꯃꯥ ꯂꯩꯔꯗꯕꯅꯤ꯫ ꯏꯃꯥ ꯍꯜꯂꯣ ꯍꯥꯏꯕ, ꯏꯃꯨꯡꯗ ꯃꯤ ꯑꯃꯠꯇꯁꯨ ꯊꯝꯗꯅ꯫ ꯁꯈꯤ ꯂꯩꯔꯤꯁꯤꯗꯤ, ꯃꯥ ꯃꯤꯇꯣꯞꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯐꯅ ꯀꯨꯏꯅ ꯂꯩꯔꯛꯑꯕꯁꯨ ꯍꯧꯗꯣꯡꯅ ꯉꯥꯔꯤ ꯂꯨꯝꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯏꯃꯥ ꯍꯜꯂꯒꯦ, ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ, ꯁꯈꯤ ꯑꯐꯕ ꯃꯤꯅꯤ꯫ ꯂꯩꯆꯤꯜ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯔꯤꯅꯥꯁꯨ ꯍꯟꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯂꯩꯆꯤꯜꯒ ꯄꯨꯔꯅꯤꯃꯥꯒꯇ ꯉꯥꯏꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯏꯕꯦꯝꯃ, ꯁꯤꯗ ꯐꯝꯂꯨ ꯂꯥꯎꯅꯦ꯫ ꯂꯩꯆꯤꯜ ꯐꯝꯊꯔꯒ ꯏꯃꯥ꯫ ꯄꯨꯔꯅꯤꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯅꯤ ꯅꯅꯥꯎꯁꯦ꯫ ꯈꯪꯗꯕꯅ ꯍꯥꯏꯔꯤꯕꯅꯤ, ꯃꯥꯅ ꯋꯥꯔꯤꯕ ꯑꯁꯤꯗꯤ ꯑꯅꯤꯃꯛꯀꯤꯅꯤ꯫ ꯌꯥꯝꯅ ꯊꯦꯡꯅ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯄꯨꯡ ꯑꯗꯨ 4 ꯑꯗꯨꯋꯥꯏ ꯇꯥꯕꯗ ꯗꯣꯛꯇꯔ ꯑꯃꯅ ꯂꯩꯆꯤꯜꯕꯨ ꯀꯧꯔꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯂꯣꯌꯥꯅꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯤꯕꯗꯨ꯫ ꯂꯣꯌꯥ ꯇꯞꯅ ꯀꯧꯔꯛꯏ꯫ ꯆꯦ꯫ ꯂꯩꯆꯤꯜꯅ ꯕꯨꯡꯉꯣ, ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯗꯣꯔꯕꯣ? ꯀꯩꯒꯤ ꯀꯥꯏꯗꯣꯏꯅꯣ? ꯀꯥꯏꯔꯣꯏꯌꯦ꯫ ꯆꯦ, ꯌꯩꯊꯣꯛꯇꯣꯏꯔꯣ? ꯌꯩꯊꯣꯛꯄꯤꯒꯅꯣ꯫ ꯅꯪ ꯁꯣꯏꯗꯣ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯔꯤꯒꯦ? ꯌꯩꯊꯣꯛꯇꯕ ꯌꯥꯔꯣꯏꯌꯦ꯫ ꯆꯦ, ꯂꯨꯍꯣꯡꯕꯗꯗꯤ ꯑꯩ ꯐꯔꯅꯤꯌꯦ, ꯌꯩꯊꯣꯛꯍꯟꯒꯅꯨ꯫ ꯆꯠꯂꯨ ꯆꯦ, ꯑꯆꯥꯄꯣꯠꯀꯥꯗꯣ ꯊꯤꯜꯂꯨꯔꯣ, ꯍꯩꯖꯤꯡꯄꯣꯠ ꯌꯩꯊꯣꯛꯄ ꯌꯥꯔꯣꯏꯌꯦ꯫ ꯅꯪꯁꯤꯗꯤ, ꯇꯅꯨ ꯃꯌꯥꯝꯕꯗꯨꯁꯨ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ, ꯉꯔꯥꯡ ꯁꯣꯛꯇꯅ, ꯑꯗꯨꯅ ꯌꯥꯔꯣꯏ ꯍꯥꯏꯕ꯫ ꯑꯩꯕꯨ ꯆꯦꯒꯤ ꯑꯄꯣꯛꯄ ꯅꯅꯥꯎꯅꯤ ꯈꯟꯗ꯭ꯔꯕꯣ? ꯏꯆꯦꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯦ, ꯑꯩꯁꯦ ꯅꯪꯅ ꯏꯟꯊꯣꯛ꯫ ꯂꯣꯌꯥ,
Nang chicena warugadaba yam hai. Ithꯣꯛꯍꯜꯂꯔꯣꯏꯌꯦ. Purnimana ibema. Lechil mapanda tholai. Imagi number to amta hairau. Luhongbase ithokpana phagadaba male. Ima, ithokhlagumse. Ahaikiba thakiba matamse masi ngakpana pharani. Aikhoi loyanasu ithokagumse hairi. Ithokeshinsi imasu pamdine. Adubu mayamba amasu solibasida. Tanja aduda doctor na third nganbagi mama yaubibra. Nganba gyan lae unabiba yarani. Purnima nganbagi kada changlai. Nganbana ima leji leibro. Leye kari wari sanage haibano. Ima lechilga khangneye. Ngaiko ichangi hajingpoti kamaina tawba. Nang nashida sum leirise. Nang su phatribanina ithokpana pharadrana khaliba. Ibungodunadi ithologumsi hairiba. Kaino ai sokpagidamukta loina yithokadoribro. Ikawpu kawi nangdi khanglamgiroine. Ibungodusu ngarang soktana hospitalize toribani. Ha kamaina aisu khangdini adudi gyande lahabo. Lae ithokpodo pamdi. Hijingpoti ma yaudраsu tawba yayena. Yitholurano adudi ma luhongbada yawa ngamlaga loire. Hoi napada phone tawkhragi. Haiduna phone tawna thokre. Lechil tapna changlai. Changjarake. Aingondagi permission ga mu lauriraba. Kadai narige. Nangubadagi loina farida. Amta taningdeda. Salodana kai langluro. Isenchina thawai yauzabasina. Mi nungsijabagi nungsibada mai isengdido khanglaba. Yare hojikenaबगी matam nate langruzo kanam leiti nakhoi khak hundolamba yabro thanila dabsidi hairingai paisilai kayam soba noi wari sana jahoro thoge kodode da thanel asamthangna baka sida ipalai bani kharing sinbiramo hoi insinjarange leisilsu thokre thanina jairai namitu yinglaga thoba hidro nang sokona teni egi gari to salak sare fagi tawribani nganba sukumlai yengi bungo yengi tatana lai thandaba thoroklaga ngati phakraba mabo kadai dei fadorige masu lai yadabagi chumara no thira laklabani nongmai jingu khilnina lechiloyagi kada changlami jese kai silang tawrukhige nang phajana leiramuko hoje Somdana tanusu kanna isau langli. Tamo suso ma suso yaitu oye. Kamai taw hairibano badodi. Hai, nabung nasu yaitu urano hairaklibani. Ibugonduna su hairaklibani ne. Ai kyam nushige khangde. Masa so ise hana yengidi leitadana. Ha, tawro noi thokpa. Hairamlaga changkhre. Pung tu su thingzilakpana tanudi keba khotpa loina hokre. Hanilna bye. Nang hak leiramo. Ai lechilgi manaw nupa aido amta yingbirukhige. Hoi. Thanin loyagi kada changlai. Adubu khong adu lekhi. Thanin tapna kawrai. Bye. Loyana. Bye. Nangni sidama taw karamna. Tanugi mayambado aigi marupni. Ngarangi thokdokto kamai thoino. Laya sor sangna hontoaga. Ha. Aigi arotpa pumnama khangkibanane. Thanin yamna khangningna karigi nang lediga khabaga kaliba maram lai nang yengo mokhoi pupur kuloina na ina fagani aidi khangi aibu jara helandriba aibu yokpiriba mahak afaba nate haiba mari makhong samnadaba chairaga leriba mayamse aina mayek singangani bye aiseng pola tu pangna ba adum pangthokre mathangi namini Lechil loyada hairai. Nangbu ngamgadoribo hayingsibo. Ngamni yeje. Mana thajana mabo logala una sinarakiba. Aina karamna chatloi. Satkani yeje. Lechil na nokchai. Accident da thengnarikiba nupise loina sumbikre. Khangde je. Mabo bada aina phawribi ihul.
ꯀꯔꯤꯅꯣ ꯍꯥꯏꯕ? ꯌꯥꯔꯦꯍꯦ, ꯄꯣꯊꯥꯔꯝꯃꯣ. ꯑꯩꯅꯦ ꯅꯣꯏ ꯅꯥꯇꯩ ꯎꯅꯔꯨꯒꯦ꯫ ꯂꯣꯌꯥꯁꯨ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯂꯩꯆꯤꯜ ꯉꯥꯟꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯤꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯗꯤꯁꯆꯥꯔꯖ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩ ꯂꯧꯕ ꯆꯠꯇꯣꯔꯦꯌꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯈꯪꯗꯦ꯫ ꯑꯁ, ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯈꯛ ꯄꯥꯟꯕꯁꯤꯕꯨ ꯑꯩꯗꯤ ꯃꯈꯥꯗꯥꯡ ꯑꯣꯜꯂꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯁꯨ ꯌꯥꯎꯅꯤꯗ꯫ ꯑꯩꯅ ꯌꯥꯎꯍꯜꯂꯅꯤ꯫ ꯁꯨꯛꯐ ꯐꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯗꯒꯤ ꯂꯦꯡꯕ ꯌꯥꯔꯣꯏ꯫ ꯉꯥꯟꯕ ꯅꯣꯛꯂꯒ ꯏꯆꯟꯒꯤ ꯂꯨꯍꯣꯡꯕꯅꯤ, ꯌꯥꯎꯗ ꯌꯥꯔꯣꯏꯍꯦ꯫ ꯉꯝꯃꯗꯤ ꯌꯥꯎꯔꯣ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ꯫ ꯑꯗꯣ ꯑꯩ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯨꯒꯦ꯫ ꯉꯥꯟꯕ ꯂꯩꯆꯤꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯂꯒ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯡꯒꯠꯂꯒ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯆꯨꯞꯄꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯕꯨꯁꯨ ꯈꯣꯏꯗꯥꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯌꯦꯡꯖꯔꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯤꯕ